Samna G20 haina khangnaba group of 20 si haukiba Englising amaga chamapan marfudara mapan da semkibani masida tongan balaibak taramapan amasung Europe Mahadeski laibak mayamgi senthungi phibam phagar hannaba semkiba European Union yauri G20 da yauri balaibak taramapan adudi Argentina, Australia, Brazil, Canada, China, France, Germany, India, Indonesia, Italy, Japan, South Korea, Mexico, Russia, Saudi Arabia, South Africa, Turkey, United Kingdom amasung USA ni G20 semkibagi maru oiba pandamna malemgi senthungi phibam phagat hannaba hotnaba climate change na purakliba akiba sing hantha hannaba hotnaba loinana mangjin thana leiba khudingmak chawkhat khongthang da lakhannaba hotnabani G20 na matamgi oina thoklakpa problem kaya anauba laina sing thoklakpa sinmi sing sufam nompham khanglaktaba mahai masing chinja ki awaba ising phangdabagi problem na chingbasu hek khanai taseng namak G20 si yamna maru oiba group amani adubu group asi United Nations amasung European Union gumna tonganba office permanent secretariat natraga headquarter leiba group amadi natte group asi prithibigi chawkhatlaba amasung chawkhatlakliba leiba kharagi diplomatic forum amani Chahi khudingi G20 gi mifam pangthoi mifam asi G20 summit haina khangnei ahanba summit na haukiba ing lising aniga nipan gi November 13 dagi 15 fauba USA gi Washington DC da pangthoki USA na yumbu oiduna ahanba summit pangthokibatan natana ahum suba summit su USA na yumbu oiduna pangthoki mamangi chahi faubada summit asi USA Canada Saudi Arabia France, Mexico, Russia, Australia, Turkey, China, Germany, Argentina, Japan, Italy, amasung Indonesia da pangthokre. USA gumna Saudi Arabia da su summit asi anirak hanna pangthokre. Chahi khudingi oina summit pangthoklaba matungda mathang chahigi presidency thauburel makok khanduna matung tarakpa G20 summit pangthoi. Mamangi G20 gi presidency Indonesia na oikibaga loinana mamangi haibadi taret suba G20 summit Indonesia gi konung Bali da pangthoki November 15 dagi 19 phawba numit humni chupna pangthokiba summit aduna India bu haujik chatliba term asigi presidency oina khanki loinana India gi Prime Minister Narendra Modi na mamang chahi gi December amadagi presidency gi fam purakli India gi Prime Minister na fam asi chahi asigi November 13 fauba pugadabani December amadagi Brazil na pugadabani loinana mathangi summit haibadi 18 suba summit su Brazil da pangthokadabani India gi Prime Minister na G20 gi presidency gi fam purakpaga loinana G20 gi pre-summit meeting kaya pangthokraba matungda chahi asigi September 9 dagi 10 phauba New Delhi da aroiba mifam final summit pangthokre aroiba mifam adu Imphal yauna leibak asigi tongan ba mafam kaya da pre-summit meeting chani gi mathakta pangthokraba matungda New Delhi gi Bharat Mandapam International Exhibition Convention Center da pangthokibani Mifam aduda global leader kun henbana saruk yaki makhoi gi manungda United States ki President Joe Biden United Kingdom gi Prime Minister Rishi Sunak Germany gi Chancellor Olaf Scholz France President Emmanuel Macron Australia gi Prime Minister Anthony Albanese na chingbas yauki Mifam aduda Indiana sem saba draft resolution ama puthoki New Delhi Leaders Summit Declaration haina khangnaba draft resolution adu mot amata oina yanaki declaration adu mifam hoban numit September tang 8 da adopt tawkibani declaration adu da employment amasung livelihood poverty climate change global skill development economy investment reducing gender gap child labor corruption lakshinba food security laihanbana chingba tongan ba wafam sing yauri laimai kuntra taret panba New Delhi Leaders Summit Declaration adu thematic chapter tara thokna khaidui action point humphugi mathakta yawi tongan ba working group singna mamang chahi gi December tha dagi chahi asigi September tha phawbada mifam kayarak pangthoklaba matungda draft tawkiba declaration adugi chapter sing loinamak maru oiba ngaktani chapter A dagi J phawbagi manungda
action point mayam ama yauri. Action point sing adugi manungda employment ka mari lainaba kaya su yauri. Employment ka mari lainaba action point sing asi employment working group ki mifam mari rak pangthoklaba matungda semkhibani. Ahanba mifamna chahi asigi February tha haugatlakpada Jodhpurda aduga aroiba amasung mari suba mifamna July 18 dagi 12 fauba Madhya Pradesh ki Indore da pangthokhibani. Employment Working Group ki meeting si India manung datan natana mapanda pangthokpasu yauki. Ahum suba meeting di Switzerland gi Geneva da May 13 dagi June 2 fauba pangthokhi. International Labour Organization Headquarters da ahum suba meeting pangthoklaba matungda mari suba amasung aroiba meeting Madhya Pradesh da pangthokhibani. Declaration da action point oina haplakiba wafam singi manungda startup amasung micro small medium enterprises pu natural growth oina sakhangba, skill gap leihandaba, ikai khumnaningai oiba thabak sing promote tauba amasung apunbagi oiba social protection policy sing leihanba, child labor amasung forced labor muthatnabagi khongjang kansil hanba haibana chingba yauri. Employment ka mari lainababu oiro amabu oiro New Delhi Declaration da yaukraba wafam khudingmak G20 gi luchingba singna mot amata oina yana khrabanina G20 da yauriba leibak khudingmakta thabakta onthoknaba hotnarakadori. India gi oinasu thabakta onthoknaba lokhatpa yaba khongthang sing lokhatpa hokre. National Capital Territory oiriba Delhi da G20 Declaration gi action point humpu humdoi thabakta onthoknaba Delhi government na department sing da marik chumba amasung akaknaba matamgi oiba thaurang sing yathoknaba khangan khiba leire. State amasung union territory sing na action point sing thabak to onthorakpa matamda India da employment sector yauna hiram kaya da ohongba purakani haibagi thajaba wangna lei.